ꯑꯁꯨꯝꯅ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯉꯔꯥꯡ ꯍꯧꯈ꯭ꯔꯦ, ꯉꯁꯤꯁꯨ ꯍꯧꯈꯤꯅꯤ, ꯍꯌꯦꯡꯁꯨ ꯍꯧꯈꯤꯅꯤ, ꯃꯊꯪ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇꯗꯃꯛ ꯆꯠꯈꯤ꯫ ꯑꯩ ꯑꯃ ꯋꯥꯔꯦ ꯅꯠꯇ꯭ꯔꯒ ꯃꯥ ꯑꯃ ꯋꯥꯔꯦ ꯍꯥꯏꯗꯅ ꯃꯇꯝ ꯃꯥꯅ ꯉꯥꯏꯕꯤꯔꯝꯒꯗꯧꯕ ꯂꯩꯇꯦ꯫ ꯂꯦꯞꯄ ꯂꯩꯇꯕ ꯈꯣꯡꯆꯠꯅꯤ, ꯃꯄꯨ ꯃꯥꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛ ꯃꯄꯨ ꯃꯥꯅ ꯄꯤꯕꯅꯤ꯫ ꯃꯇꯝ ꯐꯅꯌꯥꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ, ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯒ ꯃꯥꯂꯦꯝꯒ ꯐꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯄꯥꯎ ꯐꯥꯎꯅꯩ꯫ ꯁꯤꯟꯊꯥꯅ ꯐꯣꯟꯗ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯑꯃ ꯍꯥꯏ, ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗ ꯕꯟ ꯂꯩꯇꯦ꯫ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯂꯤ ꯃꯇꯤꯛ ꯃꯥꯂꯦꯝꯅ ꯔꯤꯖꯦꯛ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥꯗꯤ ꯍꯣꯡꯕ ꯂꯩꯇꯦ, ꯈꯟꯈꯤꯕ ꯋꯥꯈꯜ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩ꯫ ꯃꯥꯂꯦꯝꯁꯨ ꯌꯥꯗꯦ ꯍꯥꯏꯕꯕꯨ ꯁꯤꯟꯊꯥꯒ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯇꯣꯛꯇꯦ, ꯐꯥꯎꯅꯗꯕꯁꯨ ꯉꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯐꯥꯎꯅꯍꯧꯗꯕꯗ ꯋꯥꯈꯜꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯁꯤꯟꯊꯥꯅ ꯐꯥꯎꯗ꯭ꯔꯕꯁꯨ ꯃꯥꯅꯁꯨ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯤ꯫ ꯑꯗꯨꯅꯁꯨ ꯁꯤꯟꯊꯥꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯂꯩꯇꯕꯅꯤ꯫ ꯉꯁꯤꯁꯨ ꯁꯤꯟꯊꯥꯗꯨ ꯃꯥꯂꯦꯝꯗ ꯋꯥꯆꯦꯞꯇ ꯇꯦꯛꯁ ꯇꯧꯔꯛꯂꯝꯃꯤ꯫ ꯗꯗꯥ꯫ ꯃꯥꯂꯦꯝ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯐꯣꯟꯗ ꯀꯔꯤꯅꯣꯃ ꯌꯦꯡꯂꯝꯕꯅꯤ꯫ ꯁꯤꯟꯊꯥꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄꯗꯨꯗ ꯋꯥꯆꯦꯞꯇ ꯑꯣꯏꯅ ꯐꯠ ꯆꯪꯂꯒ ꯃꯦꯁꯦꯖꯇꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯊꯨꯅ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯇꯧꯏ꯫ ꯑꯍꯧꯅꯦ, ꯀꯩꯗꯧꯔꯤꯒꯦ? ꯐꯣꯟ ꯌꯦꯡꯉꯝꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ꯫ ꯃꯥꯂꯦꯝ ꯃꯦꯁꯦꯖꯇꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯀꯣꯜꯗ ꯑꯣꯏꯅ ꯃꯥꯅ ꯑꯣꯏꯅ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯍꯦꯛ ꯇꯧꯕꯒ ꯁꯤꯟꯊꯥꯁꯨ ꯑꯗꯨꯃꯨꯛ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯍꯜꯂꯣ ꯗꯗꯥ꯫ ꯍꯥꯎ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯁꯨꯝ ꯑꯩꯁꯨ ꯐꯣꯟ ꯌꯦꯡꯉꯝꯕꯅꯤ, ꯑꯗꯨ ꯗꯗꯥ ꯌꯥꯎꯁꯪꯗ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯎꯀꯣ꯫ ꯗꯗꯥꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯁꯨ ꯍꯩꯇꯅ, ꯇꯜꯂꯤꯗ꯫ ꯏꯁ, ꯄꯥꯈꯪ ꯑꯣꯏꯔꯒ ꯊꯥꯕꯜ ꯆꯣꯡꯕ ꯐꯥꯎ ꯍꯩꯇꯕ, ꯂꯣꯏꯔꯦꯍꯦ꯫ ꯄꯥꯈꯪ ꯑꯣꯏꯔꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯗꯧꯅꯤꯒ ꯂꯩꯕ꯭ꯔꯕ? ꯑꯗꯨꯒꯤꯕꯨꯗꯤ ꯅꯠꯇꯦꯗ, ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯃꯥꯂꯦꯝ ꯍꯤꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯗꯗꯥꯗꯤ ꯊꯥꯕꯜꯒ ꯌꯥꯝ ꯀꯟꯅ ꯆꯣꯡꯉꯛꯇꯦꯗ, ꯍꯩꯁꯨ ꯍꯩꯇꯦ꯫ ꯆꯣꯡꯕ ꯆꯠꯂꯁꯨ ꯃꯤꯒꯤ ꯑꯦꯡꯀꯔ ꯍꯦꯛꯇ ꯑꯣꯏꯌꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯪꯈꯤꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯣꯏꯒꯤ ꯐꯤꯔꯣꯜ ꯈꯔ ꯄꯥꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯗꯣꯏꯅꯤ꯫ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯍꯩꯇ꯭ꯔꯕꯅꯤꯅ, ꯑꯗꯨꯅ ꯇꯟꯗꯅ ꯊꯥꯕꯜ ꯆꯣꯡꯕꯁꯤꯡꯁꯨ ꯆꯠꯇꯦꯗ꯫ ꯑꯗꯣ ꯍꯩꯇ꯭ꯔꯁꯨ ꯂꯥꯛꯑꯣꯕ, ꯁꯨꯝ ꯆꯣꯡꯃꯤꯟꯅꯁꯦꯕ, ꯗꯗꯥꯅ ꯍꯩꯇ꯭ꯔꯁꯨ ꯑꯩ ꯇꯥꯛꯄꯤꯒꯦ꯫ ꯏꯁ, ꯅꯪꯅ ꯇꯥꯛꯄꯤꯗꯣꯏꯕ ꯑꯩꯁꯦ? ꯇꯥꯛꯄꯤꯒꯦꯕ꯫ ꯇꯜꯂꯤꯗ ꯆꯝꯆꯥ, ꯑꯩ ꯆꯣꯡꯅꯤꯡꯗꯦ꯫ ꯌꯥꯎꯁꯪꯒꯁꯦ ꯑꯩꯈꯣꯏꯗꯤ ꯕꯤꯠ ꯂꯩꯇ꯭ꯔ ꯄꯣꯠꯅꯤꯗ꯫ ꯁꯤꯟꯊꯥꯁꯨ ꯁꯣꯝꯗ ꯃꯆꯤꯟꯒ ꯀꯟꯅ ꯄꯩꯊꯣꯛꯂꯤ꯫ ꯑꯩꯅꯕꯨ ꯋꯥ ꯑꯃ ꯍꯥꯏꯔꯗꯤ ꯍꯣꯏ ꯌꯥꯒꯦ ꯂꯥꯛꯀꯦ ꯈꯣꯠꯀꯦꯒꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯣꯏꯗꯕꯅꯤ꯫ ꯆꯝꯆꯥ ꯇꯜꯂꯤ, ꯆꯝꯆꯥꯗꯨ ꯇꯧꯏ, ꯆꯝꯆꯥ ꯕꯤꯠ ꯂꯩꯇꯦ, ꯆꯝꯆꯥ ꯅꯪ ꯇꯧꯖꯧ, ꯁꯤ ꯉꯥꯛꯇ꯫ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯥꯂꯦꯝꯗꯨ ꯅꯣꯛꯏ꯫ ꯏꯁ, ꯏꯁꯧ ꯃꯆꯥ ꯃꯆꯥꯒꯁꯦ ꯌꯥꯝ ꯂꯥꯡꯉꯤꯗ꯫ ꯇꯁꯦꯡꯅ ꯗꯗꯥꯗꯤ ꯕꯤꯠ ꯂꯩꯇꯕꯒꯤꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨ ꯌꯥꯎꯁꯪꯗꯨꯕꯨ ꯗꯦꯠ ꯀꯌꯥꯗꯅꯣ? ꯑꯩꯗꯤ ꯌꯥꯎꯁꯪꯒꯁꯦ ꯗꯦꯠ ꯀꯌꯥꯗ ꯇꯥꯒꯤꯐꯥꯎ ꯈꯪꯗꯦ, ꯀꯨꯏꯗꯤ ꯀꯨꯏꯔꯝꯃꯔꯣꯏꯅꯦ꯫ ꯁꯤꯟꯊꯥꯗꯣ ꯐꯣꯟꯗꯨꯗ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯍꯣ, ꯍꯪꯆꯤꯠꯇꯩꯅꯦ, ꯀꯨꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯛꯑꯣꯅ ꯍꯥꯏꯗꯣ, ꯑꯗꯨꯒ ꯗꯗꯥꯅ ꯌꯥꯁꯨ ꯌꯥꯗꯦ꯫ ꯑꯩꯃ, ꯍꯪꯆꯤꯠꯇꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦꯅꯦ꯫ ꯅꯣꯏ ꯊꯥꯕꯜꯅ ꯀꯔꯝ ꯀꯥꯟꯗ ꯇꯥꯕ? ꯃꯁꯦꯝꯅꯤ, ꯌꯥꯎꯁꯪ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯇꯥꯏ, ꯃꯅꯤꯡ ꯂꯝꯄꯥꯛꯇꯨꯗ꯫ ꯍꯣꯏꯅꯦ, ꯑꯩ ꯂꯥꯛꯑꯦꯅ ꯈꯜꯂꯣ, ꯑꯗꯣ ꯑꯩ ꯂꯥꯛꯁꯤꯜꯂꯗꯤ ꯅꯪꯒꯤ ꯆꯥꯟꯁ ꯃꯌꯥꯝ ꯑꯃ ꯃꯥꯡꯉꯣꯏꯗ꯭ꯔꯣ? ꯀꯅꯥꯅ ꯈꯪꯅꯤ, ꯏꯕꯥꯅꯤ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯩꯌꯦꯅ ꯅꯣꯏ ꯍꯤꯔꯣꯅꯒ ꯑꯃꯨꯛ ꯁꯥꯎꯔꯗꯤ꯫ ꯑꯁ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯗꯗꯥ, ꯀꯗꯥꯏꯗ ꯍꯤꯔꯣꯅꯣ? ꯍꯤꯔꯣꯒ ꯑꯝꯇ ꯂꯩꯇꯦ꯫ ꯗꯗꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯅꯨꯄꯥ ꯀꯣꯏꯕꯒ ꯌꯥꯗ꯭ꯔꯤꯀꯣ, ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ, ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯀꯣꯏꯗꯧꯅꯤ꯫ ꯑꯗꯨ ꯗꯗꯥ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯇꯣꯏꯔꯣ ꯂꯥꯛꯑꯣꯏꯗꯣꯏꯔꯣ? ꯂꯥꯛꯑꯣꯏꯗ, ꯑꯩ ꯆꯣꯡꯅꯤꯡꯗꯦꯗ꯫ ꯁꯤꯟꯊꯥꯗꯣ ꯉꯥꯡꯅꯕꯗ ꯑꯣꯏꯔꯔꯣꯏ ꯈꯜꯂ ꯃꯥꯜꯂꯦ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯃꯈꯥ ꯇꯥꯅ ꯍꯧꯗꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯊꯝꯅꯕ ꯇꯧꯔꯣꯀꯣ, ꯗꯗꯥ ꯊꯕꯛ ꯑꯝꯇ ꯇꯧꯈꯤꯒꯦ꯫ ꯍꯣꯏ꯫ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯁꯤꯟꯊꯥ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ, ꯀꯩ ꯄꯥꯈꯪꯅꯣ ꯈꯪꯗꯦ, ꯑꯩꯅ ꯍꯥꯏꯕꯒ ꯑꯝꯇ ꯌꯥꯔꯣꯏꯗꯕꯅꯤ, ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯔꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯁꯥꯎꯔꯒ ꯐꯣꯟ ꯊꯝꯈ꯭ꯔꯁꯨ ꯁꯨꯝ ꯊꯦꯝꯃꯛꯏ꯫ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯐꯣꯟ ꯇꯧꯍꯧꯗꯕ ꯅꯨꯃꯤꯠꯇꯁꯨ ꯃꯥꯅ ꯍꯦꯛꯇ ꯇꯧꯔꯛꯏ꯫ ꯅꯨꯡꯁꯤꯕꯤꯔꯤꯔꯥ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯔꯥ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤ꯫ ꯁꯦ ꯍꯥꯏꯔꯒ ꯁꯤꯟꯊꯥꯗꯣ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯨꯠꯀ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯃꯥꯅ ꯁꯤꯟꯊꯥꯕꯨ ꯂꯥꯛꯊꯔꯛꯏ꯫ ꯑꯍꯩ, ꯆꯝꯆꯥ, ꯆꯝꯆꯥ! ꯇꯥꯔꯁꯨ ꯈꯨꯝꯗꯦ ꯁꯤꯟꯊꯥꯗꯣ꯫ ꯀꯔꯤꯅꯣ ꯃꯁꯪꯕꯤꯁꯤꯅ ꯑꯩ ꯑꯃꯨꯛ ꯈꯪ ꯀꯧꯔꯤꯁꯤꯕꯣ? ꯅꯨꯡꯁꯤꯗꯦ ꯑꯝꯇ, ꯈꯨꯝꯃꯣꯏ꯫
ꯁꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯦ ꯑꯁꯪꯕꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯒꯁꯨ ꯁꯨꯡꯈꯨꯝ ꯈꯨꯝꯃꯛꯇꯕꯗꯨꯗ ꯀꯥꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯊꯣꯡꯖꯤꯜꯂ ꯂꯦꯞꯂꯒ ꯍꯩ ꯅꯪ ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯥ ꯍꯥ ꯇꯥꯏ ꯇꯥꯔꯒ ꯀꯩꯗꯧꯕꯩ ꯈꯨꯝꯗ꯭ꯔꯤꯅꯣ ꯁꯤꯟꯊꯥ ꯈꯨꯝꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪꯅ ꯇꯥꯔꯒ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ ꯃꯤ ꯀꯧꯕꯕꯨ ꯂꯥꯛꯇꯅ ꯀꯧꯏꯗꯣ ꯀꯩꯒꯤꯅꯣ ꯂꯥꯛꯇꯅ ꯀꯧꯔꯗꯤ ꯈꯨꯝꯗ ꯇꯥꯕ ꯂꯥꯛꯇꯅ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯅꯪ ꯈꯪꯉꯕ ꯍꯥ ꯅꯁꯥꯒꯤ ꯅꯐꯤꯅꯔꯣꯜꯗꯣ ꯁꯨꯅꯤꯅ ꯇꯨꯡꯁꯤꯜꯂꯒ ꯊꯅꯝꯃꯦ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯑꯩꯅ ꯈꯨꯟ ꯊꯨꯡꯅꯕ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯁꯤ ꯐꯥꯎꯕ ꯇꯤꯡꯉꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤꯅꯦ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯃꯦꯠꯇꯅ ꯂꯩꯔꯝꯒꯅꯤꯌꯦ ꯍꯥ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯏꯕꯦꯝꯃ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯁꯤꯟꯊꯥꯗꯤ ꯁꯤꯟꯊꯥꯅꯤ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯑꯁ ꯀꯥꯎꯕꯩꯅꯦ ꯀꯥꯎꯕꯕꯨ ꯑꯩꯅꯔꯣ ꯁꯨꯔ ꯂꯣꯏꯔ ꯄꯣꯠꯇꯨꯕꯨ ꯌꯥꯝ ꯉꯥꯡꯉꯦ ꯑꯣꯏꯕ ꯀꯥꯎꯅꯤꯌꯦ ꯅꯪ ꯀꯥꯎꯅꯤ ꯌꯥꯔꯣꯏꯕ ꯐꯣꯟꯗꯨꯕꯨ ꯍꯦꯛ ꯅꯞꯇꯅ ꯂꯩꯈ꯭ꯔꯕ ꯐꯤ ꯁꯨꯕꯗ ꯅꯠꯇꯦ ꯂꯣꯏꯅ ꯀꯥꯎꯅꯤ ꯆꯥꯕꯗꯨꯗꯪꯒꯅꯦ ꯃꯗꯨ ꯅꯪ ꯀꯥꯎꯔꯗꯤ ꯐꯗꯧꯕ ꯆꯥꯕꯗꯤ ꯀꯃꯥꯏꯅ ꯀꯥꯎꯗꯧꯔꯤꯒꯦ ꯄꯨꯛꯇ ꯂꯥꯝꯃꯛꯑꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯇꯥꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯤꯅ ꯉꯥꯡꯉꯤꯈꯩ ꯃꯆꯤꯟꯅꯁꯦ ꯑꯗꯨꯝ ꯈꯨꯝꯗꯣꯏ ꯇꯧꯋꯦꯕ ꯍꯩ ꯅꯪ ꯈꯨꯝꯃꯤꯕ ꯅꯆꯤꯟꯗꯨ ꯁꯨꯒꯥꯏꯒꯦ ꯍꯥ ꯁꯤ ꯍꯥꯏꯔꯒ ꯑꯁꯪꯕꯤꯗꯣ ꯃꯆꯥꯕꯨ ꯐꯨꯒꯗꯧꯕꯒꯤ ꯆꯪꯁꯤꯜꯂꯛꯏ ꯃꯃꯥꯅ ꯐꯨꯒꯗꯧꯕꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯣ ꯁꯤꯟꯊꯥꯗ ꯐꯃꯨꯡꯗꯒꯤ ꯈꯪꯆꯣꯡ ꯆꯣꯡꯊꯩ ꯑꯗꯨꯒ ꯃꯃꯥꯕꯨ ꯅꯝꯗꯅ ꯊꯩꯔꯒ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯣꯍꯣ ꯑꯁꯪꯕꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯤ ꯁꯤꯇꯥ ꯁꯪꯕꯤ ꯍꯥꯏꯁꯤꯅꯤ ꯃꯦ ꯑꯁꯪꯕꯤ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯪꯗ ꯍꯥꯜꯂꯒꯦ ꯍꯦ ꯅꯪ ꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯆꯥꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯀꯤꯕꯒ ꯈꯪꯕꯤꯕ ꯅꯠꯇꯦ ꯃꯃꯥꯅ ꯇꯥꯟꯅꯕꯗꯣ ꯃꯥꯅ ꯉꯝꯗꯅ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ ꯑꯁꯪꯕꯤꯁꯨ ꯆꯩ ꯑꯃꯒ ꯄꯥꯏꯈꯠꯂꯒ ꯑꯃꯨꯛ ꯇꯥꯟꯅꯩ ꯈꯪꯂꯤꯕ ꯅꯪ ꯉꯁꯤ ꯅꯪ ꯂꯩꯔꯝꯃꯨꯗꯅ ꯅꯪ ꯁꯤꯟꯊꯥ ꯃꯆꯤꯟꯗꯨꯁꯨ ꯆꯦꯅ ꯉꯥꯡꯕ ꯂꯦꯞꯇꯦ ꯃꯃꯥ ꯇꯥꯟꯅꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯀꯣ ꯆꯩꯗꯣ ꯊꯝꯃꯣꯃꯤ ꯌꯥꯝ ꯆꯥꯎꯋꯦꯕ ꯅꯪ ꯆꯩꯗꯣ ꯅꯆꯥꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ ꯐꯤ ꯁꯨꯔꯝꯗꯥꯏꯗꯅ ꯅꯪ ꯀꯥꯎꯁꯤꯟꯅꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯆꯩ ꯆꯥꯔꯝꯗꯥꯏꯗꯅ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯀꯥꯏꯅ ꯅꯪꯗ ꯍꯥꯠꯂ ꯂꯣꯏꯔꯦ ꯍꯦ ꯅꯪ ꯑꯁꯪꯕꯤ ꯁꯨꯃꯥꯡ ꯑꯀꯣꯏꯕꯗꯨꯗ ꯃꯆꯥꯕꯨ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯩ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯁꯤꯟꯊꯥꯁꯨ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ ꯇꯥꯟꯅꯕ ꯋꯥꯔ ꯃꯥꯜꯂꯤ ꯑꯁꯪꯕꯤꯁꯨ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈ꯭ꯔꯦ ꯇꯥꯟꯅꯕ ꯂꯦꯞꯂꯒ ꯁꯤꯟꯊꯥꯕꯨ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯋꯥꯔꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯥꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯁ ꯆꯦꯟꯕꯒꯤ ꯅꯣꯏ ꯋꯥꯔꯦꯅꯦꯁꯦ ꯀꯂꯥꯕꯨ ꯂꯣꯏ ꯁꯤꯙꯔꯤ ꯅꯪꯅꯦ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯅꯪ ꯆꯪꯉꯛꯑꯣꯕ ꯅꯪ ꯃꯅꯨꯡꯗ ꯆꯪꯉꯛꯑꯣꯕ ꯅꯨꯡꯉꯥꯏꯅꯤꯀꯣ ꯅꯪ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯁꯪꯕꯤꯗꯣ ꯃꯅꯨꯡ ꯆꯪꯈꯤꯔꯝꯃꯤ ꯑꯁꯪꯕꯤ ꯍꯥꯏꯁꯤꯅꯤ ꯍꯣꯔꯦꯟ ꯅꯪ ꯁꯥꯎ ꯐꯔꯀꯥꯟꯗ ꯀꯣꯛ ꯆꯪꯉ ꯂꯣꯏꯔꯦꯗꯣ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯤ ꯁꯤꯖꯒ ꯄꯀꯥ ꯁꯅꯥꯒꯗꯣ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯚꯦꯃꯥ ꯂꯥꯎꯅꯦꯍꯦ ꯅꯪꯕꯣ ꯏꯃꯥꯒꯤ ꯂꯤꯛꯁꯦ ꯑꯃꯨꯛꯇ ꯁꯝꯕꯤꯔꯨ ꯂꯥꯎ ꯏꯔꯩꯅꯨꯗꯨ ꯃꯅꯨꯡꯗ ꯊꯕꯛ ꯑꯃ ꯇꯧꯔꯝꯕꯅꯤ ꯃꯅꯦꯝꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯏꯃꯥꯁꯦ ꯀꯩ ꯍꯥꯏꯕꯅꯣ ꯂꯥꯎꯅꯦꯍꯦ ꯏꯃꯥꯒꯤ ꯂꯤꯛꯁꯦ ꯏꯇꯣꯝꯇ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯃꯅꯤꯡꯗꯒꯤ ꯀꯣꯆꯤꯁꯦ ꯑꯃꯨꯛꯇ ꯀꯣꯜꯂꯧꯁꯦ ꯏꯃꯥꯁꯦ ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨ ꯆꯪꯁꯤꯜꯂꯒ ꯂꯤꯛꯇꯨ ꯃꯥꯅ ꯁꯦꯝꯃꯤ ꯀꯣꯆꯤꯗꯨꯁꯨ ꯀꯣꯠꯄꯤꯔꯦ ꯌꯥꯔꯗ꯭ꯔꯥ ꯏꯃꯥꯁꯦ ꯌꯥꯔꯦ ꯁꯝꯁꯤꯒꯅꯦ ꯑꯃꯨꯛꯇ ꯁꯦꯝꯃꯝꯃꯨꯁꯦ ꯃꯅꯦꯝꯒꯤ ꯃꯁꯝꯗꯣ ꯏꯔꯩꯅꯨꯅ ꯁꯦꯝꯕꯤꯔꯝꯃꯤ ꯌꯥꯔꯅꯤ ꯏꯃꯥꯁꯦ ꯑꯣ ꯌꯥꯔꯦ ꯂꯨꯍꯣꯡꯕ ꯆꯠꯄꯁꯦ ꯅꯄꯥ ꯍꯦꯛ ꯉꯥꯏꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕꯁꯦ ꯉꯁꯥꯏꯅ ꯆꯠꯄ ꯌꯥꯔꯕꯅꯤ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ ꯄꯥꯕꯨꯡꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯣ ꯏꯃꯥꯁꯤ ꯐꯤꯗꯣ ꯑꯩꯉꯣꯟꯗ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯅ ꯏꯟꯒꯦꯔꯥ ꯏꯃꯥꯒꯤ ꯐꯤꯗꯣ ꯐꯕꯨꯗꯤ ꯐꯖꯩ ꯑꯗꯣ ꯃꯆꯨꯗꯣ ꯈꯤꯇꯪ ꯃꯛꯅꯧꯔꯦ ꯍꯦꯔꯥ ꯌꯥꯔꯦꯗ ꯏꯃꯥꯁꯤ ꯑꯗꯨꯝ ꯏꯟꯈ꯭ꯔꯒꯦ ꯁꯤꯅꯅꯦ ꯏꯟꯕ ꯅꯨꯡꯉꯥꯏꯅ ꯇꯧꯕꯅꯤ ꯏꯔꯩꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯄꯀꯥ ꯁꯅꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯍꯩ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯃꯃꯥ ꯅꯪꯕꯣ ꯍꯣꯏ ꯂꯣꯏꯔꯦ ꯐꯤꯁꯦ ꯑꯃꯨꯛꯇꯪ ꯏꯔꯦꯟꯖꯅ ꯏꯟꯈꯤꯒꯦ ꯅꯨꯄꯤ ꯅꯣꯏꯅ ꯂꯣꯏꯁꯤꯟꯕꯁꯤꯅ ꯄꯨꯡ 2 ꯆꯪꯏ ꯅꯣꯏꯅ ꯀꯦꯕ ꯄꯥꯝꯖꯕꯁꯤꯗꯤꯕ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯍꯥꯏꯁꯤꯅꯤ ꯉꯁꯥꯏ ꯑꯩꯅ ꯏꯔꯨ ꯂꯨꯖꯗ꯭ꯔꯤꯉꯩꯗꯒꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯝꯗ꯭ꯔꯤꯕꯁꯦ ꯍꯣ ꯅꯨꯄꯥ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯅꯣꯏꯗꯤꯅꯦ
ꯀꯦꯁꯂꯦꯟ ꯑꯃ ꯇꯩꯔꯒ ꯂꯣꯏꯕ ꯌꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯀꯦꯔꯤꯁꯦ ꯅꯃꯥꯏꯅꯦ ꯅꯃꯥꯏ ꯑꯣꯏꯒꯗꯧꯔꯤꯕ ꯍꯣꯔꯦꯟ ꯃꯤꯔꯛ ꯇꯤꯜꯂꯛꯄꯗ ꯅꯃꯥꯏ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯩꯅ ꯆꯝꯃꯣꯠ ꯆꯠꯂꯗꯤ ꯅꯪ ꯃꯤꯅ ꯅꯣꯛꯅꯔꯣꯏꯗ꯭ꯔꯣ ꯍꯩꯃꯥ ꯃꯁꯤ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯅꯤ ꯃꯁꯦ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯂꯣꯏꯔꯦ ꯏꯔꯩꯅꯨꯁꯨ ꯅꯣꯛꯏ ꯃꯅꯦꯝꯒ ꯃꯀꯨꯒꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯀꯥꯁꯅ ꯒꯥꯔꯤꯗꯣ ꯒꯦꯔꯦꯖꯇꯒꯤ ꯊꯧꯗꯣꯔꯛꯂꯦ ꯁꯤꯖ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯏꯃꯥꯁꯦ ꯄꯨꯡ ꯀꯥꯎꯋꯦ ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒ ꯉꯁꯤ ꯍꯜꯂꯛꯂꯔꯣꯏ ꯍꯌꯦꯡꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯑꯒꯦ ꯑꯍꯤꯡ ꯑꯃꯨꯛꯇꯪ ꯂꯦꯛꯄꯤꯗ꯭ꯔꯗꯤꯅꯦ ꯋꯥꯔꯧꯔꯅꯤ ꯑꯇꯣꯞꯄꯁꯨ ꯅꯠꯇꯕꯅꯤꯅ ꯅꯪ ꯄꯥꯕꯨꯡꯒꯤ ꯊꯕꯛꯅꯁꯨ ꯁꯪꯗꯗꯅꯅꯦ ꯄꯥꯛꯅꯁꯨ ꯆꯠꯄꯤꯕ ꯁꯪꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯣ ꯑꯍꯤꯡ ꯉꯥꯗ ꯂꯩꯊꯣꯔꯛꯑꯒꯦ ꯏꯔꯦꯟꯖꯅ ꯏꯕꯨꯡꯉꯣꯒ ꯂꯩꯌꯨꯀꯣ ꯏꯃꯥꯁꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯣ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯏꯔꯩꯅꯨꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯅꯨꯡ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯙꯨꯛ ꯊꯥꯎꯃꯩ ꯀꯠꯊꯣꯛꯏ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎꯗꯣ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇꯦ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤ ꯃꯇꯣꯝꯇꯅꯤ ꯍꯤꯌꯔꯦꯜꯁꯨ ꯕꯦꯡꯛꯗ ꯆꯠꯈꯤꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯌꯨꯝꯖꯥꯎ ꯑꯗꯣ ꯃꯇꯣꯝꯇꯒ ꯂꯩꯕꯗꯣ ꯄꯨꯡꯍꯥꯡ ꯍꯥꯡꯂꯒ ꯌꯥꯝꯅ ꯀꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯂꯩꯔꯛꯂꯕꯅꯤꯅ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯙꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯔꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯆꯥꯛꯇꯣ ꯊꯥꯡꯒꯠꯄ ꯍꯧꯏ ꯆꯥꯛ ꯃꯍꯤ ꯊꯥꯡꯒꯠꯂꯝꯂꯒ ꯍꯤꯟꯖꯥꯡ ꯄꯨꯊꯣꯔꯛꯇꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯁꯦꯝꯕ ꯍꯧꯏ ꯇꯟꯖꯥꯗꯨꯗ ꯍꯤꯌꯔꯦꯜ ꯍꯜꯂꯛꯈꯤꯕꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯌꯔꯦꯜ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯅꯪꯕꯣ ꯊꯣꯡꯗ꯭ꯔꯤꯌꯦ ꯀꯣꯕꯤ ꯂꯩꯁꯦ ꯆꯝꯊꯣꯡ ꯊꯣꯡꯖꯤꯟꯁꯤꯔꯥꯅ ꯁꯨꯝ ꯇꯧꯔꯝꯃꯤꯅꯤ ꯏꯃꯥ ꯍꯣꯏꯗꯤ ꯎꯗꯦ ꯀꯥꯏ ꯆꯠꯈꯤꯒꯦ ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯒ ꯂꯨꯍꯣꯡꯕ ꯆꯠꯈꯤꯌꯦ ꯍꯜꯂꯛꯑꯔꯣꯏ ꯍꯌꯦꯡ ꯍꯜꯂꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ ꯀꯥꯏꯗ ꯀꯅꯥꯏ ꯂꯨꯍꯣꯡꯕ ꯏꯃꯥꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯏꯟꯗꯣꯝꯆꯥ ꯂꯤꯟꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨꯒꯤ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯗꯤꯄꯥꯒꯤ ꯂꯨꯍꯣꯡꯕ꯭ꯔꯣ ꯉꯁꯤꯁꯦ ꯐꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯣꯏꯗꯣꯛꯆꯕ ꯑꯣꯏꯅ ꯌꯥꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯔꯣꯃꯥꯟꯁ ꯇꯧꯕꯒꯤ ꯐꯖꯕ ꯆꯥꯟꯁ ꯑꯃ ꯄꯤꯔꯝꯃꯤ ꯐꯖꯕ ꯆꯥꯟꯁꯁꯤ ꯃꯥꯡꯍꯟꯕ ꯌꯥꯄꯣꯟꯇꯦꯀꯣ ꯏꯔꯩꯅꯨ ꯍꯤꯌꯔꯦꯜꯗ ꯃꯃꯤꯠ ꯐꯩꯔꯞ ꯌꯦꯡꯉꯤ ꯌꯥꯝꯕꯨꯡ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄꯤꯔꯣ ꯑꯩ ꯆꯥꯛ ꯂꯣꯏꯔ ꯀꯧꯖꯔꯛꯑꯒꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯥꯜꯂꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯂꯅꯤꯁꯤꯔꯣ ꯅꯍꯥꯟꯈꯩꯅꯤ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯩ ꯋꯥꯅꯤ ꯉꯁꯤꯗꯤ ꯅꯅꯥꯛꯇ ꯁꯨꯔ ꯁꯨꯝ ꯂꯩꯁꯤꯜꯂ ꯂꯩꯔꯗꯕꯅꯤ ꯆꯥꯛ ꯉꯥꯛ ꯊꯣꯡꯕꯁꯤꯗ ꯀꯣꯛ ꯉꯥꯎꯅꯕ ꯊꯕꯛꯇꯣ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩ ꯆꯥꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯊꯣꯡꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨ ꯆꯐꯨ ꯃꯍꯤ ꯁꯧꯍꯜꯂꯝꯕꯗꯣ ꯆꯦꯡꯒ ꯑꯃꯨꯛ ꯐꯠ ꯁꯨꯖꯟꯈꯤ ꯇꯨꯡꯗꯒꯤ ꯍꯤꯌꯔꯦꯜ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯃꯇꯨꯡꯂꯣꯝꯗꯒꯤ ꯏꯔꯩꯅꯨꯕꯨ ꯇꯞꯅ ꯀꯣꯜꯂꯤ ꯏꯔꯩꯅꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯅꯣ ꯌꯥꯝꯕꯣ ꯑꯝꯇ ꯆꯠꯊꯣꯛꯁꯦ ꯑꯩ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯦꯕ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏꯅꯤ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯌꯥꯔꯦ ꯆꯠꯊꯣꯛꯑꯝꯃꯤ ꯅꯪ ꯃꯅꯝꯗꯣ ꯍꯩꯅꯗꯦꯕ ꯑꯩ ꯑꯣꯅꯤꯡꯉꯦꯕ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯁꯨꯔꯕꯅꯤ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯃꯅꯝꯁꯨ ꯌꯥꯝ ꯅꯝꯃꯤ ꯆꯥꯛꯁꯨ ꯀꯌꯥ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯑꯝꯇ ꯄꯣꯛꯇꯦ ꯏꯁꯥꯁꯦ ꯑꯩ ꯍꯩꯅꯤꯡꯗꯦꯕ ꯍꯤꯌꯔꯦꯜ ꯀꯣꯜꯂꯤꯕꯗꯣ ꯐꯠ ꯊꯥꯗꯣꯛꯂꯒ ꯀꯔꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯦꯕ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯁꯦ ꯑꯩ ꯆꯤꯡꯅꯔꯛꯇꯧꯔꯦꯕꯣ ꯀꯩ ꯆꯤꯡꯅꯔꯤꯕ ꯍꯤꯌꯔꯦꯜ ꯏꯔꯩꯅꯨꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯍꯥꯏ ꯏꯔꯩꯅꯨ ꯅꯣꯛꯂꯒ ꯍꯤꯌꯔꯦꯜꯕꯨ ꯑꯃꯨꯛꯇꯪ ꯈꯨꯅꯤꯡꯅ ꯊꯤꯜꯂꯒ ꯏꯟꯊꯣꯔꯛꯏ ꯑꯁꯥꯏ ꯆꯠꯂꯨꯁꯦ ꯚꯥꯞ ꯐꯕꯤꯔꯦꯗ ꯈꯨꯅꯤꯡꯅ ꯁꯨꯔꯛꯄꯗꯨꯗ ꯅꯥꯔ ꯃꯥꯜꯂꯦ ꯍꯤꯌꯔꯦꯜ ꯁꯨꯒꯠꯂꯤ ꯅꯥꯏꯅꯦ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯃꯁꯦ ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯈꯨꯅꯤꯡꯅ ꯊꯤꯜꯂꯒ ꯃꯥꯏ ꯅꯨꯄꯥ ꯍꯥꯠꯀꯦ ꯇꯧꯏꯅꯦ ꯌꯥꯝꯕꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯆꯨꯝꯕꯤꯔꯝꯕꯤ ꯑꯩꯅ ꯅꯤꯡꯉꯤꯁꯦ ꯁꯣꯏꯗꯕꯤ ꯆꯨꯝꯕꯤꯔꯝꯕꯤ ꯍꯦꯔꯁꯨ ꯏꯕꯨꯡꯉꯣ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯅꯅꯥꯏ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏ ꯑꯃ ꯍꯦꯛꯇ ꯌꯥꯏꯀꯣ ꯑꯩꯗꯤ ꯏꯔꯩꯅꯨ ꯄꯥꯏꯔꯤꯕ ꯈꯥꯕꯩꯗꯨ ꯊꯥꯡꯒꯠꯂꯒ ꯃꯄꯨꯔꯣꯏꯕꯗ ꯊꯣꯝꯒꯦ ꯇꯧꯏ ꯃꯁꯤ ꯍꯤꯌꯔꯦꯜꯗꯨ ꯅꯣꯛꯂꯒ ꯁꯣꯅꯣ ꯆꯨꯕꯤꯁꯤꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯕꯣ ꯀꯩꯅꯣ ꯈꯥꯕꯩꯁꯤꯅ ꯍꯦꯛꯇ ꯊꯣꯝꯒꯦ ꯇꯧꯏꯃꯤ ꯍꯅꯤꯡ ꯅꯣꯡꯃ ꯑꯣꯜꯂꯒ ꯄꯥꯏꯈ꯭ꯔꯗꯤ ꯅꯪ ꯀꯞꯆꯍꯧꯅꯤꯗ ꯌꯥꯔꯦ ꯆꯠꯂꯣ ꯅꯥꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯎꯔꯣ ꯑꯩ ꯆꯥꯛ ꯂꯣꯏꯔ ꯀꯧꯔꯛꯑꯒꯦ ꯍꯣꯏ ꯆꯠꯇꯔꯤ ꯆꯠꯆꯔꯒꯦꯍꯦ ꯅꯇꯣꯝꯇ ꯀꯤꯠꯆꯟ ꯑꯆꯧꯕꯁꯤꯗ ꯆꯥꯛꯇꯣ ꯊꯣꯡꯍꯧ ꯌꯥꯔꯦ ꯚꯨꯠ ꯂꯥꯛꯆꯁꯅꯤꯀꯣ ꯅꯪ ꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯌꯔꯦꯜꯗꯣ ꯅꯣꯛꯅꯣꯛꯇꯅ ꯀꯥꯗ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯄ ꯀꯥꯈꯠꯈꯤꯔꯝꯃꯤ ꯏꯔꯩꯅꯨ ꯆꯠꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯖꯍꯧꯗꯨꯅ ꯀꯤꯍꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯑꯩꯅ ꯑꯉꯥꯡ ꯃꯆꯥꯅꯤꯅ ꯌꯥꯝ ꯀꯤꯕꯤꯔꯗꯧꯔꯤ
ꯍꯅꯨꯕ ꯍꯥꯏꯁꯤꯅꯤ꯫ ꯅꯣꯛ ꯅꯣꯛꯇꯅ ꯏꯔꯩꯅꯨꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯅꯕ ꯇꯧꯈ꯭ꯔꯦ꯫ ꯍꯤꯌꯥꯔꯦꯜꯁꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯂꯦꯞꯇꯣꯞ ꯍꯥꯡꯗꯣꯛꯂꯒ ꯀꯔꯤꯅꯣꯃ ꯀꯟꯅ ꯌꯦꯡꯂꯤ꯫ ꯕꯦꯡꯀꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯤ ꯌꯦꯡꯂꯤꯕꯗꯣ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯏꯔꯩꯅꯨꯗꯨ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯝꯕꯣ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯅꯕ ꯇꯧꯔꯁꯤ, ꯑꯩ ꯁꯤꯝꯇꯪ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ꯫ ꯑꯍꯣꯏ, ꯀꯨꯝꯊꯕꯤꯔꯛꯑꯣꯀꯣ, ꯑꯩ ꯃꯈꯥꯗ ꯉꯥꯏꯔꯝꯃꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯔꯩꯅꯨ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯣꯞꯇ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯍꯤꯌꯥꯔꯦꯜ ꯕꯦꯁꯤꯟꯗ ꯃꯈꯨꯠꯇ ꯍꯥꯝꯅ ꯍꯥꯝꯅ, ꯅꯪꯁꯨ ꯆꯥꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯌꯥꯔꯅꯤ, ꯌꯥꯝꯕꯨꯡ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ, ꯑꯩ ꯑꯃꯨꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯏꯇꯣꯝꯇ ꯆꯥꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯃꯤ, ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯎ꯫ ꯄꯨꯟꯅ ꯆꯥꯔꯁꯦ ꯍꯥꯏꯕꯗꯨꯗ ꯏꯔꯩꯅꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯤ꯫ ꯍꯤꯌꯥꯔꯦꯜꯗꯤ ꯇꯞꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯏꯔꯩꯅꯨꯁꯨ ꯇꯞꯅ ꯆꯥꯕ ꯍꯧꯒꯦ ꯍꯥꯏꯗꯨꯅ ꯏꯟꯖꯥꯡ ꯃꯍꯤꯗꯣ ꯆꯥꯛꯇꯨꯗ ꯍꯩꯖꯤꯜꯂꯒ ꯇꯣꯠꯇꯨꯅ ꯆꯥꯛꯈꯣꯝ ꯑꯃꯨꯛ ꯍꯨꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯆꯥꯛ ꯆꯥꯛꯈꯣꯝꯗꯨ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯈꯪꯊꯝ ꯊꯝꯂꯒ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯕꯦꯁꯤꯟꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯣꯒꯦ ꯇꯧꯏ꯫ ꯍꯤꯌꯥꯔꯦꯜ ꯆꯥꯛ ꯆꯥꯔꯝꯕꯗꯣ ꯈꯪꯇꯣꯛ ꯇꯣꯛꯂꯒ ꯄꯨꯛ ꯂꯦꯞꯈꯠꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯔꯩꯅꯨ ꯃꯆꯤꯟꯗꯨ ꯇꯦꯡꯊꯣꯛꯂꯕ ꯃꯇꯨꯡ, ꯌꯥꯝꯕꯣ, ꯑꯩ ꯆꯥꯛ ꯆꯥꯕꯁꯦ ꯌꯥꯗꯦ, ꯃꯅꯝꯁꯦ ꯏꯁꯥꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯏ, ꯑꯩ ꯌꯥꯝ ꯑꯣꯅꯤꯡꯉꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕ? ꯅꯨꯃꯤꯠ 3-4ꯅꯤꯃꯨꯛꯇꯤ ꯁꯨꯔꯦ꯫ ꯍꯤꯌꯥꯔꯦꯜ ꯀꯔꯤꯅꯣ ꯑꯃ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯂꯩ, ꯑꯗꯨꯒ, ꯅꯪ ꯁꯤꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯐꯥꯔꯃꯥꯁꯤ ꯆꯠꯂꯨꯒꯦ, ꯀꯨꯏꯔꯣꯏ꯫ ꯀꯩꯗꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ? ꯂꯩꯗꯤ ꯂꯩꯔꯝꯃꯨ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯌꯥꯔꯦꯜ ꯐꯠ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯃꯤꯠ 3-4ꯅꯤꯁꯤ ꯏꯔꯩꯅꯨ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯍꯟꯗꯛ ꯃꯔꯛ ꯍꯤꯌꯥꯔꯦꯜꯅ ꯕꯦꯡꯀꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯃꯉꯣꯟꯗ ꯍꯥꯏꯗꯕꯅꯤ꯫ ꯍꯥꯏꯔꯨꯔꯕꯗꯤ ꯁꯣꯏꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯀꯟꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯕꯁꯨ ꯅꯠꯇꯕꯗꯨꯗ ꯍꯥꯏꯔꯨꯔꯒ ꯕꯦꯡꯛꯇꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯔꯒꯦ ꯈꯟꯅ ꯃꯥꯗꯨꯃꯛ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯆꯥꯛꯇꯨ ꯆꯥꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯒ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯐꯥꯔꯃꯥꯁꯤꯗꯨ ꯏꯔꯥꯞ ꯂꯥꯞꯇꯕꯅꯤ, ꯑꯗꯨꯅ ꯍꯤꯌꯥꯔꯦꯜ ꯍꯜꯂꯛꯂꯦ꯫ ꯀꯤꯆꯟꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯇꯣ ꯏꯔꯩꯅꯨꯗ ꯄꯤꯔꯒ, ꯁꯤ ꯇꯦꯁ ꯇꯧꯊꯣꯛ꯫ ꯏꯔꯩꯅꯨ ꯍꯤꯌꯥꯔꯦꯜꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯆꯠꯂꯣꯅꯦ, ꯐꯠ ꯌꯦꯡꯊꯣꯛꯎꯔꯣ ꯌꯥꯔꯦ, ꯁꯨꯝ ꯈꯪꯗꯣꯛꯄꯗꯨꯅ ꯐꯩꯗꯅ꯫ ꯋꯥ ꯂꯥꯡꯉꯥꯡꯂꯝꯗ ꯏꯔꯩꯅꯨꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯏꯕꯨ ꯑꯣꯏꯔꯝꯃꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯩꯗꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯦꯡꯉꯨꯔꯕ ꯃꯇꯨꯡ ꯏꯔꯩꯅꯨ ꯇꯞꯅ ꯀꯤꯆꯟꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯤꯌꯥꯔꯦꯜ ꯃꯉꯛꯇꯨ ꯏꯜꯂꯒ, ꯄꯣꯖꯤꯇꯤꯚꯂꯣ ꯅꯦꯒꯦꯇꯤꯚꯂꯣ? ꯏꯔꯩꯅꯨ ꯃꯥꯏꯊꯣꯡꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯦ, ꯑꯗꯨꯒ ꯏꯀꯥꯏꯅ ꯌꯥꯝ ꯇꯞꯅ, ꯄꯣꯖꯤꯇꯤꯚꯅꯤ꯫ ꯀꯩꯕ? ꯑꯃꯨꯛꯀ? ꯄꯣꯖꯤꯇꯤꯚ ꯍꯥꯏꯕ꯫ ꯍꯤꯌꯥꯔꯦꯜꯗꯣ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯈꯪꯆꯪ ꯆꯪꯁꯤꯜꯂꯤ꯫ ꯍꯔꯥꯎꯕꯗ ꯃꯥ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯅꯪ ꯍꯥꯏꯁꯦ ꯁꯣꯏꯗ꯭ꯔꯦꯀꯣ? ꯏꯔꯩꯅꯨ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯍꯤꯌꯥꯔꯦꯜ ꯈꯪꯍꯧꯗꯦ ꯏꯔꯩꯅꯨꯕꯨ ꯇꯞꯅ ꯐꯩꯅ ꯄꯝꯈꯠꯈꯤ꯫ ꯌꯥꯝꯕꯣ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯍꯤꯌꯥꯔꯦꯜ ꯌꯥꯝ ꯃꯨꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯀ ꯇꯧꯔꯒ ꯏꯔꯩꯅꯨꯗ ꯌꯦꯡꯗꯨꯅ, ꯉꯁꯤꯗꯒꯤ ꯅꯪ ꯋꯥꯍꯟꯕ ꯌꯥꯄꯣꯟꯇꯦ, ꯊꯕꯛꯀꯁꯦ ꯑꯩꯅ ꯂꯣꯏ ꯇꯧꯗꯣꯏꯅꯤ, ꯀꯣꯜꯂꯤꯛꯀ ꯑꯩꯅ ꯂꯣꯏꯅ ꯐꯦꯡꯒꯁꯤ, ꯆꯥꯛꯀ ꯆꯥꯔꯦ, ꯁꯜꯂꯥ, ꯑꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯕꯨ ꯀꯩꯅꯣ? ꯑꯗꯣ ꯑꯝꯇ ꯊꯝꯃꯣꯕ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯌꯥꯗꯦ, ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯌꯨ꯫ ꯏꯔꯩꯅꯨꯕꯨ ꯍꯤꯌꯥꯔꯦꯜꯅ ꯊꯥꯡꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯁ꯭ꯇꯦꯌꯔꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯥꯏ꯫ ꯌꯥꯝ ꯃꯨꯟꯅ ꯏꯔꯩꯅꯨꯗ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ꯫ ꯁꯨꯝ ꯌꯦꯡꯁꯜꯂꯛꯄꯗꯨꯗꯗꯤ ꯅꯨꯄꯤꯗꯨ ꯏꯀꯥꯏꯔꯦ꯫ ꯀꯩ ꯃꯤꯠꯌꯦꯡꯅꯣꯗꯨꯕꯣ? ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ꯫ ꯌꯥꯝꯕꯨꯡꯅ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯗ ꯌꯦꯡꯉꯛꯀꯅꯨ, ꯌꯥꯝꯕꯨꯡꯒ ꯃꯤꯠ ꯆꯥꯅꯕ ꯑꯩ ꯉꯝꯗꯦ꯫ ꯅꯄꯨꯔꯣꯏꯕ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯩ ꯉꯝꯗ꯭ꯔꯤꯅꯣ? ꯑꯩꯁꯦ ꯂꯝꯂꯟꯕ꯭ꯔꯣ? ꯂꯝꯂꯟꯕ ꯅꯠꯇꯦ ꯈꯪꯉꯤ, ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯩ ꯉꯝꯗꯦ꯫ ꯅꯊꯃꯣꯏꯗꯨꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯔꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨꯗꯤ ꯀꯩ ꯍꯥꯏꯅꯣ? ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯤ꯫ ꯏꯔꯩꯅꯨ ꯅꯣꯛꯂꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯍꯤꯌꯥꯔꯦꯜ ꯏꯔꯩꯅꯨꯕꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯊꯝꯃꯤ꯫ ꯃꯆꯤ ꯂꯦꯡꯕ ꯌꯥꯗꯦꯀꯣ ꯁꯤꯗꯒꯤ, ꯇꯨꯃꯤꯟ ꯇꯨꯝꯃꯨ꯫
ꯌꯥꯝꯕꯣ, ꯅꯪꯒꯤ ꯅꯇꯧꯁꯤꯗꯤ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯉꯣꯏꯗꯣꯔꯤ. ꯍꯣꯏ, ꯏꯀꯥꯏꯕꯒꯗꯣ ꯀꯣꯟꯅ ꯇꯝꯅ ꯏꯀꯥꯏꯔꯣ. ꯍꯧꯖꯤꯛꯄꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯀꯥꯏꯗꯅ ꯂꯩꯔꯤ, ꯃꯤ ꯍꯦꯟꯒꯠꯂꯝꯗꯥꯏꯁꯤꯗ. ꯍꯧꯖꯤꯛꯅꯦ ꯅꯪꯁꯨ ꯍꯦꯛ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯧꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯟꯕ ꯇꯥꯔꯦꯗꯅ.